ngasi phong ki batongan tongan ba manipuri si phong sing digi maroi bi ipau sing myam na thamjagi ahan mala sana laiba poksi digi khungga saraga congress na manipur thugai na silambagi khudam sangnam lei aikhoina haibi debagi wani chief minister IRB gi yauna recruitment sing gi phal numit taraga mangani gi manungda 00 laukthok lagani Mikhal mamangda pangthokhiba IRB gi riflemen silawna ba recruitment yauna tongan department gi kawkhiba thabak sing gi phal lakliba numit taraga mangani phawbi gi manungda 00 laukthok lagani haina chief minister N Berena laukthokre Bharatiya Janata Party Manipur Pradesh na sinduna Imphal gi City Convention Center da pangthokhiba Modi at 20 Dream Meet Delivery gi matang state ki thak pangthokpa seminar da wangang laduna chief minister N Berena hai Manipur na India da tinkraba matungda state asibu party oina amuk tham union territory oina amuk tham tawduna lairamkhibani India da merge tawbaga statehood piramlabadi Manipur si hausuk loiriba phibam sidigi ayawna sakholamani asiguma satharamba miyoi singa duna hausuk lambi da rally satuna law khongba sinukningba phawi aikhoina haibi roi haina haidabagi wani haidaklabadi sang phangna ngangmanina makhoi nungairoi Manipur thuaina bo hona ba kanglu masel gi marakta nungsina dana ba thapsil chathabagi masak sing record ta leiba ngakthani kanagumba party kharadi economy fail oire habi yaw prime minister gi mapok numita unemployment day haina pangthok yaw tawri lenga sina piri ba thabak mayam si makhoi udra ba sala makhoi ni lenga pari ngaida lokshil lamlaga haidok ngamdana thamlamba thabak mayam adu lenga sina lakpada haidok hibani lenga sigi matam na lauki pa thabak sing tarani tha makhai sigi manung loina haidok lagani hana lokshimnaraga lainarambanina amasum sungshinaba lenga oibana kupna yengsilhaudrabadi scale da thokadra haina yengsinda yadabani kupna yengsinda yadabana maram oiraga matam lobani haki mauna hai prime minister Narendra Modi gi sei kunasida pangthoki ba thabak thorom kaya adubu leibakna masak khanglaba miyoi kya na Modi gi maramda phongdok lagi ibe lairik asi nainabani hana lairamba leiba adudi tauksi ngaktani prime minister Narendra Modi di asoi baranba kya adu hongdokpa matau tai haki matam amagi laingak na tawramdaba mong nupi singda ahenwa matik mayai piba si thabak na ulibani apikpa thabak mayamdagi horaga madu pak chawna onthoklaga awanba puraklibani nupi singna singmai tharaga sak thongbadagi haksang sotninga oiribasi yenglaga awaba ko onana ujawala scheme gi makhar gas pikhibani kanagumana bank account hanghangani hairaga hangdre hena maral sibi yauri hauju phawbna nupi singidamak bank account crore kungamari rom hangdokre Pradhan Mantri Makru Bandana Yojana gi makhada miron bi masum khomjingli bi mama sing sel piri Prime Minister gi makhada hana sainik school da nupa sing khatamak mai tamba yaramba du nupi sing chu yankre Manipur gi oina nupi sing gi sainik school ama linkhana ba Chinmaya mission ga tanaraga sanctionna bhonari sohari Makhasa tharak poina to papawmana nauribi nupi masa namduna phamlana ruba miyo ani hatlagani RPF phamlana ruba aqueous khomai court puthorakpada irang thokre sai nauribi nupi masa amabu namduna phamlana bada senariba miyo ani sibigi sairak pire haina leibak sigi lonia de haina lakthokraba Revolutionary People's Friends RPF na thadorakpa sirolaman hairi Lup asigi Assistant Secretary Publicity bam kimna thadorakpa sirolasina makhata na hai hat lagani haina lakthokraba mi ani dudi kombi setapur maning lekai digi khangemam sanjoi singa allies athoi allies pambai sei kungani pan apopugi ming case manglem singa masum hararok me lekai Imphal East gi laisang them khomai sei yang khigumda apopo lekidraba el bidu singani Thasigi kunda Manipur ladibi TV channel gi numidang weram gi paw masum thasigi kunga mathu gi pauksi singda Pallibi Imphal East ki takhel sanjanmam gi singda kauduna lalhauba magi miyoi amana nongmain namduna apokpa mapa maki mamang na nupi mesa ama nungsi haitana phamlana bikhibagi thaudo sida RPF na thamoi sokna nuaitaba phongdok sari amadi otpi nebibigi saina khangni bi isa nupi imungi awabada saruk yazari lamsat naidaba miyoi bigi minungsi yaudaba thaudo sida hakthengna senariba miyoi ani sigi matangda
RPF na miyamna singdoksari thasigi taraganithoi nupi macha asibu phamlanabada hakthengna senariba Kumi Setapur maning laikai khangimam sanjoi si tha ahum ki mamangda RPF ki wakalun muthajai thabak tawjage hairakwadagi lup asigi sana kanglon gi matungina thabak tawhanba yawa natragana yadaba miyoira haibigi sangyengda leiriba lupki kariguma thaba amata sinadriba miyamani Marasida Manipur tampakta leiriba lupki miyoisingna khulai puduna chatpa yadaba phibam ama leibadagi sanjoi hairiba nupa sida pulisna Pabada yawi hairiba 9mm pistol si lotuna thamnaba sinaramani hairi hawkiba kumza inglisingani ga taragani pana nupi macha sibu namduna phamlanabada senabagidama jela leiruraba harauruk me lekai Imphal East gi laisangthem khomei se yankai gumdoi si RPF ka karigumba hiram amatada mari leinade lub asida asigumba nupi khunai bu hanthana yengba miwe amatagi sanafam leite Serol asina makhatana hai thasigi taragani thoida hawkiba kumja inglisingani ga taragani pana nupi macha sibu phamlana khibagi case adu RPF ki ahal singi yathang matungina wayel phangalagani haini Imphal East ki takhel sanjanmamgi sing da kauraga nongmoina namduna apokpa mapama ki mamangna phamlana bikhibasi RPF na haksina lawi thaudo asi ahan boina namduna phamlana khibada hakthengna senariba khomoi amadi sanjoini na sinlangduna lautunaraga satakhibani haibasi lupna thigatpada khangle lupki mingsijina duna luppu senta hanana tawriba miyoi singasi lupki yekna batanatana lebak sige madi miyoi bu khunai gi yekna bani kanagumba nupa amana nupi bu namduna phamlanarabadi sibigi serak piba haibasi RPF ki satna kanglonda iduna laidibani maramaduna khomemasum sanjoi hariba miyoi singasina lupki ming phaw sijina duna nupi oibi bu hanthaba miyengdi loinana phamlana khibagi dama RPF na miyoi ani sibigi serak piragani hari Panmayabadi RPF na hatlagani haina lakthokraba miwe ani asi lalhaubaga mari lainaba case amasum Chahi nauribin pi macha ama namduna phamlanabaga mari lainaba case ta pharaga judicial custody danga sidagi remand tawkhrabani nakalamoromna phamlanabagi case asigi accused anigi manungda laisangthem khome asi uripokta leiba serap court ta police na puthoraki maku court asina numit taraga mangani judicial remand piraba matungda court complex ki puthona bohonabada manak adwai de leramba masing yamlaba nupisingna thomjinduna police ki gari degi singthana bonaki adoba police na miyamadu ningthina laksilaba tungda court complex ki puthoki mafam aduda tinkhiba miyamna accusing adubu sibigi serak pigadabine haina lakhi laisangtem khomai nataba atopa accused hangemam sanjoi di masangam dabadagi video conferencing ki kuthangda magistrate ki mamangna puthoraki mak yauna makhoi anima mathang thagi manga phawba judicial remand pikre police na court thamlakpa report ki matung ina Chahi nauribi nupi macha adubu handakta nauna phamlanabagi thaudo asida victim adugi mapubo thokliba laisangtem khomai amadi hangemam sanjoi gi marakta lautunaba manbigi kudam singju phangmangamle makoina haidorokpigi matungina jela lairingai matamda khomaina khangamam sanjoide nupi macha asibu phamlana khibagi matana wari kya paudamki khomaina sanjoide hairib thaba asi amuka hanna makna pangthokna bu wafam singju phungdoki maramaduna makhatana case asigi matana thijinba nungaina ba October 5 fawba judicial remand PBU haijarkhibani court nasu wafam singsi taraba matungda judicial remand ge ayaba pikhi haina spouse na phungdorakli Makasa tarak poina to papaw manamo kamjong dasu kilometer mangarong ki lamang bagi singnaba leire khunjasing India amari Myanmar ga lonaba Manipur gi kamjong district manungsan ba Phaiko village da yungliba lamkhai gi pillar number 101 102 amadi 103 silana yungsin maramna Manipur gi lam kilometer mangaro mangbagi singnaba leire haina khunjasing phungdurakli wafam si United Committee Manipur UCM na lamkhai gi pillar sing yengsin bigi makhasa tarap khongsara moina ngang sakiba khongsara amada Phaiko village gi sip yauna khunjasing na phungdurakibani yengsin khongsara adu UCM gi president jai konthawjamna lusingba media yawati mamana sakibani khongsar aduda Phaiko village amadi na village ki khunjasima phungdorakpada lamkhai gi border pillar number 103 si Manipur gi lamkhai da kilometer manga Manipur romna sangsilaga yungmani masida natana khunjasingda karigumba mata khangalamdana Indian Army amadi Myanmar Army ga pulaga kumja English ngani ga taragan mapan kunda yungkipa border pillar number 101 amadi 102 asisu aran mamong da yungkibani
lamkhaigi pillars sing asi aran mamong na yungshili haina yaningdaba phongdokluba khunjasingbu Indian Army amadi Myanmar Army na aki khang pibitana tana phajin punsinba phawbu yaure masigi sumathakta lamkhaigi sayenaba leibina khunjasingna makhoigi lawpham amadi palm the set Myanmar Army amadi Indian Army na otnabigi thabak satharakadra haiduna akibe lebidigi lawpham amadi palm the set ngamnadre lamkhaigi lamang gi sayenaba leiribasi woroisin purakna bohonabada India langana puksel singna thabak tawdriba karigino lamkhaida leiriba khunja sing asi India masa natrabara ipai pusingi thambiramba Manipur gi ngamkhai kaihan bidana bohona biyo haina Manipur lenga ki puning sing silakli amaramda yengsin khongsat aduga mari leinana UCM gi president Jai Chandra Konthaujamna hakibada Manipur amadi India lenga na athuba matamda border gi sayenaba watho asi akan mamiyeng sangbiduna woroisin purakna bohona biyo lamkhaigi sayenaba sigi matang mamang na thigatpigi thabakta Dr. R.K. Ranjana expert committee woina saru yabago loinana woroisin purakna UCM na thajapa pikibani adubu hauzik mahakna India government ki external affairs ki union minister oina pham paikhrabasu karigumu wahemata haidana laidi miyam gi ihul khangna thabak tawbiyu sayenari belamasi Manipur gi lam oidrabra more rom da lairiba border pillar 76 tagi hauraga 103 pillar fawb gi manungda lam kilometer manga mangma gi singna balai UCM gi phirepti ipai pu sing thamlamangam khai mangba yaroi lamkhaigi sayena basi woroisin purakpa loinana Manipur gi lam mangdana ba thabak paikhatpiu karigumba ngamkhaigi sayena basina maram oiraga Manipur gi lam mangba tarabdi mamangna thokiba June 19 gi thagdoktagi hena sathiba eho ama haunaba sem saba loiraki atopa pawmana Russia ngakthoknaba nuclear sizinanaba thorang tawragani masi hekta haijanmanate Putin Russia gi president Vladimir Putin na ki lebasi ngakthoknaba nuclear khulai sing sizinaba mahangna thorang tawragani haikre amasu masi mangna hekta haijanmanate haina west to warning tawroduna malem gi ani subulanjau matungdagi Russia gi ahanba mobilization adu mahangna order tawkre Russia na February 10 lan hokiba matungdagi Ukraine lan sigi khwaidagi sawbadu oina President Putin na Ukraine dagi Luhansk People's Republic amasung madugi thangba Donetsk People's Republic adu Russia da yaunabigi referendum sing September 19 dagi 19 phawbada pangthoknabigi thorang ayaba pikre karibai aikhoigi leibaki territorial integrity da akiba piraklabadi Russia amasung aikhoigi miyam ngakthoknaba aphangba pambai punamak sizinaba haibasida aikhoi singnaba leiti masi muktana hekta haijinba nati haina leba miyamda television da sandopo worolamada President Putin haiki sohari landabagi phibamni anti Russians policy amada west na line khudimak lanthokre haina Putin haiki makasa tharak foina hoyelan pawdagi topa maroiba paw khramuk memna thamjige oja singbu utilization tawuda mongba sangnabra Huyen Bureau Manipur lenga ki makhada leriba mahiroi sang singi manungdagi ayambada mai sang sing adugi mahiroi singi masinga makhoi butakpi tambigada oja singi masinga sanadaba sing yawbadagi lenga na utilization haiba thaurangi makhada sanadaba sing sana hananaba sai kharagi mamangdagi lokhatpe yaba thabak sing lokhatlagasu thabak sida mongba sanglabra haibigi wahangdi ngasi phawda hangnari utilization haiba thorang si mai sangamada mathau taba oza masing konana leibadagi hentoraktuna lempana leiraba matamda mai sangadudagi lauthokpa yaba ehenba oza sing lauthoklaga oza masing watpa mai sang singda thangdoktuna sijinabagi thabakni hairiba thabak simak sei khragi mamangdagi education loisangna lisang sitna satharakpa thorangni maram sina numit kharani gi mamangda Imphal East ki androgi Poiro Khongjil High School amasum Andro High School da tamliba mahiroi singi masinga mahui patakpi tamigida oja singi masinga sanatre oja singi masing yamna watle haiduna maisang singa sigi mahiroi singna akanba demand torki mai tamma phawa tokthokuna protest toki tamnariba lairik langchinduna khongjang sangsingi makhoi patakpi tamigida oja masing suna pibiu haiduna wakatki mahiroi singi wakatagi education as loisang gi director na thasigi amada thokiba order amada Korai ahungai primary school amasum Baigabandu junior high school dagi Hindi primary teacher amaga primary teacher taruka puna oja taret pu Poire Khongjil high school oja mari amasum Andro high school oja ahum kudaktagi utilize tawragani
haiduna khanki adugo oza taret mak anauba makhoi utilize tawragadabi school ani sida panthadana join tawduna mairoi singbu takpi tambi ba hona bagi damak makhoina han lerama primary school amasum junior high school dagi release tawgadabna ki adugo school singa sigi head singna mari lenaba zonal education officer ZEO singna khangalaba matungda order asibu thabak to onthokpagi compliance report pikharakna basu education is ki director na khanki oza taret pu poiral khongjul high school amasum andro high school da mathangsina oza mari amasum ahum utilization tawrakli basi school ani sigi mairoi sina oza masing ward pagi dama sangchilaki ba khongjang singa dugi matungina award pa oza khara men khatna ba lenga ki maki digi lokholakpa thorang ni haiduna khanaki school ani maki mairoi singa masum makoi gi guardian singna nungai ba phungtoknaki adubu khwai digi ngaklabidi education is ki director na tha sigi amada thoki ba order amada khurai ahungai primary school amasum Bagabandhu Junior High School di oza taret utilize tawkiba order adugi ngasi numit kunga mathuni khak surako September kunga mathu English ngani kunga nithuida utilize tawkhra oza taret asigi manungda ama khaktamak yawba Hindi primary teacher gi oza ama bo poirai khongjul high school digi amukhana maki hanagi school oiriba khurai ahongai primary school da halakadabani haibigi order ama thokre hari Education as loisangi makedi ki numit kunga mathuni khaki manungda utilization ki order ama thokpa adugo order adugi moyekta anopo order ama thoktuna handok hanjin tar halakliwa thawong asi school fokadan si mission sa tharakliba lenga mathau tabagi dam oza simu utilization tawbagi thabakta mongba sangnabra habigi wang hangnarakli thawong asi ga mari leinaba pauna haibada Bagabandhu Junior High School amasung Khurai Ahongai Primary School haibi school ani si matam khragi mamangda punsinhanduna Khurai Ahongai Upper Primary School haina phawa khangna horakrabani school ani punsinnarakpadigi oza gi masingsu yam khalakpadigi oza masing watliba Poirau Khongjul High School amasum Andro High School utilization tawkhibani haire dubu utilization tawbi order thokiba numit kunga matuini surakpada amuhana oza amabu reported tawholakli basi lengang school uza sing utilization tawbagi thabakta mong masang manatana thogolakham thoktaba thawdok oigani hainarakli makasa tharak poina to papa amna nomai lalon ba ma phare nomai phanglei ngasei pung 3 minute kulom tarak padi imphaulus khamanor yeripok singa gi oil pamanakta asar wok sing sek tawda nomai lalon mane have yeripok singa dagi MD Faruk Elias Deepak Saini fugutru apokpa MD Abdul Latif kawamiema nomai kona na phare hari Mangondagi point 32 gi pistol ama kapiyari maru tare ka kona na fagale ma ki mathakta case ama lakhatuna makhata na thijina ba fagalaba nongwema su maru ka kona na geri police station na khusina khre hari atopa pau khrana nupa amana sai maudra rom suraba Mabok Hatkhre tabada yamna nungaitaba thawduwa moina masagi sai maudra rom surabi nupi ama imung manungi wathu amaga mari lainana mak masagi Masunupa na Hatkhre haina police ki makedi ki phongdorakli Police ki pau matung ina lebak thiba thawdu si Tripura gi Dalai district ki manung sanba Saileng ta police station konba Bangabura area ra thokibani thawdu si da sienari ba miyoi du gi mamingna Samir sarkar se kutrang ni tukawi ngarang imung sigi miyoi singi marakta lamgi wohogo mari lainana ningai sangnana ki madura laikhidrabi ahal oirabi mabo asina Khamdokna ba hotnarubuda Samir Sarkar na manakta leiramba ugi akan maposa amana Mabok ta thakibani maduna maram oiraga ahaladu ka hena sokhi amadi lekana ngamdana khutakta sikibani thawdok sida senari be Samir police na phare hari makasa tharak poina to papam school da gambir sangsilakpadagi mi paiba poknakhre Uttar Pradesh ki manung sanba Aligarh leba government school amada ngarang gambira ma khanghauduna sangsilakpadagi school aduda tamliba mairoi sing amadi oza sing yauna mi paiba poknarure haina school authority sing ngasi phongdorakre amaramda divisional forest officer Diwakar na phongdokhibada Kansimpur village leba government school sangsilakiba gambira du faraba matung Ganga Turel Thadokre school aduda gambir sangsilakpagi pau phangmaga manak nakna leiba miyoi singna sayamadi wa paiduna maphamduda sangsinki makoina gambir adubu school adugi classroom amada nampuda janghalaba matung solonduna thamnamkipani hairiba khungang asida leiriba pukri singda gambir sing yamna toina sangsilakpagi thawdok sing thoi hairi amaromdana lapoi pizza dabagi damak samuna net khaiduna hatkre tabada yamna thazaruidaba thawdo ama oina ngasi Madhya Pradesh ki
Sioni district nupa amana lapoi pijadabagidamag samuna netkhai hatkhre hadi thaudo si Sioni district ki kilometer kulom salaga leiba rihiwa da village thukibani hira kaubo samu amomasiga loinana samudubu senariba barat Basudev na lambi da salingaida truck driver amana lapoi laphang khara samudu da pijanabagi damak piramki adomainamag Basudev na lapoi du samudu pijabagi muhutta khaw da hapjinki madu ubudagi samudu na asawaga loinana Basudeva bu maki manato na kolaga wang na thangalaga laimai da thadaki madugi matung makhong na netkhai du na hatkibane hadi Makasa tharak poina pongna phamdige to paw khrana IM gi kadar ZUF da sangkhre NSN IM gi kadar ama khulai ga konana ZUF da sanglakpada lup asina taram opga loinana Zeriang Srongi khongjang sibu miyamna thajabadagi lamakna ruraba phurup asigi mi kaya lep laitana lup asida sanglakpane hari lup asigi secretary information ama publicity zone apamaina thadurok pasiro laman hai Zirang miyamna makhoi lamda lairiba traditional amadi historicals rights ki damakta sangshiliba si morals politicals amadi social gi oina topam thokani lup asina thado khibasi role kudimakta sangshiliba khongjang asi asumba amadi topam thokani haibisi mayek singna adumak phongdoktuna lakhi Zirang furuki lusingba amadi freedom fighters singna Zirang politicals writers ki damakta lep ki badu masakang baga loinana India na Zirang miyamda asumba royal fanganaba lady politicals will adu sukhangi miyamna justice fanganabigi aroiba khongtang India na lokhatpigi matam oire haidi ZUF na Zirang miyam gi damda sangshiliba khongjang na sub khangna dun NSN IM da yoramba captain Joy Gonmaina khulai ga konana lup asida sanglakpada harau taram opoga loinana makna Laurak liba asumba phirep asina lup asina sangsil khongjang asibu miyamna asumbani amadi masiga horakpa masakhangba horakle tapani makhatana tungan ba faction lup singna leiriba kadar singna Zirang politicals movement asibu yawning labadi lup asina thong launa hangduna leiri soidi atopa paw madanamo kangpokpi da BJP gi thabak thingle thasigi taraga turukta drug lalon mani haba misa ama ke orphanage village the BJYM gi kangbune haibisingna nomen kap ki thaudok ki mayok tanga si kangbokpi the base tobu civil society organization singi oiba mifam ama district headquarter da pangthok pag loinana kangbokpi district BJP gi mari rena ba thabok thoram sing thingna bu warep lokre hari kangbokpi gi miyamna thoram na tragna function ama ta BJP gi MLA minister sing ama party sigi lusing busing baton tawduna ba natragna taram oktana ba kangbokpi gi SO singna khangali Loisilak poina naharol thodang poksi dige to papaw khrana PLA gi miye hum hat pada KNA B CN halak pa kandem tawi hawkibus tang taraga tereta Manipur gi sasat khamjong district PLA gi kadar hum hat khibegi thawdo du da KNA B na sata khibani haina lana maral sijilak gi thawong adu KNO amasum KNA Burma KNA B na akan mongda kandem tawi haina lob asigi information publicity Francis Cookie na thadorokpa sirol aman hairi sirol asina makhatana hairibana KNA BSC hek linkat pa hopudagi tungan ba revolutionary organization singna santi oina lainabagi mapung phawa principle adunga na sanabagi sapsawa political standard amasum pandamadulai lahulu basina kanagumba third party amata yaudana freedom amasum democracy ki damak leptana amadi maningtam lan thengnaduna lakli lahulu basina India ki jurisdiction manungda arm developments natragana arm movement amata sathabalai ti hairi atopa pawmana Manipur ahan boina Sijo hospital gi doctor singna memari amagi khut ani hapkhre Manipur ahan boina Sijo hospitals and research institute ki Manipuri masa ngakta oiba doctor khutpu amana memari ki lakpa memories amagi khut animak yamna mai pakna hapkhre iramsigi matang ngasi hospital asigi auditorium na pangthukiba pawmi singa unaba mana hospital asigi MD Dr. KS Paulina phongdokibada Sijo hospital miyam gi damak piriba services si thajaba thamduna India gi at state singamadi Myanmar yauna India gi wangmada leiba kaya digi miyoi kya su laktuna layengkhre masigi makha tarak poina masagi sei khumfuga mapan lom suraba Myanmar masasi thasigi taraga ni thu hospital asidi admit torki hospital asigi orthopedic surgeon Dr. PS Iboyaima amadi Dr. Victor na lusung buti mamana thasigi taraga turukta maipan operation tawduna khut animak sinbigi anabadu haujikti
lengbu otpa mapung phana ngamle matau sum hospital asina ahongbo mamalda world class ki treatment facility piba ngamba sina hospital asida mewar gi patient lakpa gi sang su hengalakle hospital asida medical tourism gi lamda lawri pa thodang asida lamda masigi miyamna su cooperation pe biu haina doctor palina makhatana phongdokhi hari adu hausi koina di miyam pau su matang sa lusinjarage amasu miyam puna anau babdat ngamina si haina su channel sigi meke digi miyam gi famda thamjari hausi koina di matang sa lusinjarage